ꯁꯅꯥꯂꯩꯃꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯅꯤ ꯍꯥꯏꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯈꯣꯝꯕꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯍꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏ, ꯃꯃꯥ, ꯅꯪꯁꯤꯅꯅꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯗ ꯎꯗꯕꯤ ꯁꯥꯗꯅ ꯂꯩ꯫ ꯃꯃꯥ ꯅꯪꯅ ꯇꯧꯗꯧ ꯐꯥꯎ ꯑꯩꯅ ꯇꯧ ꯂꯩꯔꯦ, ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯅꯣ? ꯍꯩꯃ, ꯃꯄꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯗꯥꯏꯗ ꯀꯔꯤ ꯍꯥꯏꯗꯅ ꯍꯣꯠꯅꯔꯒ ꯂꯩꯔꯦ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯅ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯕꯨ ꯂꯩꯍꯟꯒꯦꯅꯦ ꯃꯣꯏ ꯃꯄꯥꯅ? ꯑꯗꯨꯕꯨ ꯍꯥꯏꯕ, ꯅꯁꯥꯒꯤ ꯅꯅꯥꯛꯇ ꯈꯔ ꯆꯪ ꯈꯣꯠꯇꯅ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯄꯥꯝꯂꯤꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯍꯪꯕꯅꯤꯗꯅ꯫ ꯈꯪꯗ꯭ꯔꯦ ꯃꯃꯥ, ꯏꯆꯥꯁꯤ ꯂꯨꯍꯣꯡꯗꯧꯔꯤ ꯍꯥꯏꯗꯅ ꯍꯔꯥꯎꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯁꯦ ꯏꯆꯥꯁꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯁꯤꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯍꯥꯏꯔꯤꯁꯤ꯫ ꯀꯤꯖꯗꯅ ꯂꯩꯔꯝꯕꯤ ꯏꯆꯥꯁꯤ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯒꯗꯕꯅꯤꯅꯦ꯫ ꯃꯣꯏ ꯃꯄꯥ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯤꯡꯊꯦꯝ ꯑꯗꯨ ꯊꯣꯛꯂꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯦ, ꯍꯩ ꯑꯇꯣꯝꯕ, ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ? ꯄꯥꯕꯕꯨ ꯋꯥꯟꯊꯣꯛ ꯈꯟꯖꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯅꯦ꯫ ꯄꯥꯔꯤ ꯍꯣꯏ, ꯂꯦꯝꯕꯨ ꯍꯣꯏ, ꯑꯇꯩ ꯏꯃꯥꯟꯅꯕ ꯈꯔꯁꯨ ꯀꯧꯔꯨꯒꯦ ꯇꯧꯅꯤ, ꯊꯕꯛ ꯇꯧꯃꯤꯟꯅꯕꯩ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯨ꯫ ꯏꯄꯥꯁꯨꯅꯦ ꯀꯩꯊꯦꯜꯗ ꯃꯆꯥ ꯐꯥꯎꯕꯗꯪ ꯌꯧꯔꯨꯈꯤꯒꯦ꯫ ꯍꯩ ꯃꯃꯥ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯊꯧ ꯊꯕꯛ ꯆꯠꯅꯈꯤꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤ ꯑꯁꯤ ꯁꯅꯥꯂꯩꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯔꯦ꯫ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯏꯃꯨꯡꯗꯨ ꯃꯔꯥꯡ ꯇꯧꯏ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯈ꯭ꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯅꯩ꯫ ꯃꯃꯥ ꯃꯄꯥꯅ ꯅꯥꯛ ꯌꯦꯠꯇ ꯐꯝ, ꯁꯅꯥꯂꯩꯃꯅ ꯃꯌꯥꯏꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯟꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯏꯟꯕꯤꯔꯤ꯫ ꯁꯤꯁꯦ ꯏꯄꯥꯒꯤ ꯁꯅꯥ, ꯉꯁꯤ ꯏꯄꯥꯅ ꯏꯜꯂꯤꯕ ꯆꯥꯛ ꯑꯁꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯍꯥꯞꯂꯕꯅꯤꯀꯣ꯫ ꯏꯆꯥ ꯑꯁꯤꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯕꯦꯝ ꯑꯣꯏꯗꯨꯅ ꯆꯤꯀꯣꯟꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯜꯂꯨꯀꯣ ꯏꯆꯥ꯫ ꯋꯥꯍꯩꯗꯨꯃ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯛꯈꯨꯝꯗꯨꯃ ꯏꯜꯂꯤ꯫ ꯑꯣꯟꯈꯠꯂꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯆꯤꯟꯊꯔꯛꯇꯅꯕ ꯍꯣꯠꯅꯩ꯫ ꯁꯅꯥꯂꯩꯃ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯃꯄꯥꯅ ꯏꯜꯂꯛꯂꯤꯕ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯃ ꯆꯥꯏ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯤ꯫ ꯀꯞꯄ ꯈꯥꯡꯕꯗ, ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯊꯥꯡꯒꯠꯂꯒ ꯄꯤꯗꯣ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯅ ꯀꯞꯄꯕꯣ? ꯀꯞꯄ ꯌꯥꯗꯦꯅꯦ ꯂꯥꯡꯂꯦꯟ꯫ ꯕꯥꯕꯥ, ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯃ ꯏꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯥꯏ, ꯏꯃꯥꯒꯤ ꯁꯅꯥ, ꯁꯤ ꯏꯆꯥꯅꯅꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯒ ꯃꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒꯅꯦ ꯅꯅꯦꯝ ꯅꯀꯨꯒꯤ ꯋꯥ ꯇꯥꯗꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯅꯀꯣꯛ ꯐꯥꯎ ꯆꯤꯛꯇꯅ ꯅꯆꯥꯅꯨꯄꯤ ꯅꯨꯄꯥ ꯄꯣꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯝꯐꯅ ꯄꯥꯜꯂꯨꯀꯣ ꯏꯆꯥꯁꯤꯗꯤ꯫ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯁꯤꯟꯊꯔꯤ꯫ ꯁꯅꯥꯂꯩꯃꯁꯨ ꯀꯞꯂꯤ꯫ ꯅꯥꯀꯟꯗ ꯃꯄ꯭ꯋꯥ ꯅꯤꯡꯊꯦꯝꯁꯨ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯁꯅꯥꯂꯩꯃꯅ ꯃꯄ꯭ꯋꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯏꯆꯦꯒꯤ ꯇꯣꯝꯕ, ꯂꯥꯎ ꯏꯆꯦ ꯆꯥꯛ ꯏꯟꯒꯦ꯫ ꯅꯤꯡꯊꯦꯝ ꯋꯥ ꯍꯥꯏꯗꯦ꯫ ꯃꯆꯤꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯐꯝꯂꯩ꯫ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯅ ꯃꯄꯤꯁꯨ ꯍꯟꯖꯤꯟ ꯇꯩꯊꯣꯛꯏ꯫ ꯁꯅꯥꯂꯩꯃꯅ ꯃꯄꯥꯅꯨꯄꯥꯗ ꯆꯥꯛ ꯏꯟꯕꯤꯔꯦ꯫ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯥꯅ ꯆꯥꯛ ꯑꯗꯨ ꯆꯥꯏ꯫ ꯃꯥꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯆꯦꯗ ꯏꯜꯂꯤ꯫ ꯃꯆꯤꯟ ꯃꯄꯥꯗꯣ ꯆꯥꯛ ꯆꯥꯐꯝ ꯈꯪꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯅꯤꯡꯊꯦꯝꯗꯣ ꯈꯨꯎꯗꯨꯗ ꯃꯃꯥꯏꯗꯣ ꯎꯞꯁꯤꯟꯗꯨꯅ ꯀꯞꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯁꯣꯟꯅꯈꯤꯗꯕꯁꯨ ꯅꯠꯇꯦ ꯃꯆꯤꯟ ꯃꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯕꯨꯁꯨ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯔꯗꯨꯅ ꯁꯅꯥꯂꯩꯃꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯂꯩꯃ ꯃꯄꯥ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯊꯥꯗꯣꯛꯂꯝꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯑꯗꯨ ꯇꯅꯤꯛ ꯂꯥꯎꯖꯔꯤ꯫ ꯋꯥꯡꯂꯦꯝꯕꯅ ꯆꯪꯂꯛꯄꯗ ꯎꯕꯗ ꯐꯃꯨꯡꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯐꯤꯌꯥꯟꯗꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯅꯕ ꯄꯤ꯫ ꯈꯨꯗꯩꯗꯨ ꯄꯤꯔꯝꯂꯒ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯋꯥꯡꯂꯦꯝꯕ ꯃꯐꯤ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯁꯅꯥꯂꯩꯃꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯋꯥꯡꯂꯦꯝꯕ, ꯑꯩꯒ ꯂꯥꯞꯅꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯊꯥꯈꯤꯗ꯭ꯔꯥ? ꯍꯥꯟꯅꯒꯨꯝ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯕꯨ ꯃꯌꯦꯡ ꯊꯥꯕ ꯂꯩꯕ꯭ꯔꯣ ꯑꯉꯧꯕꯤ? ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨ ꯍꯧꯅ ꯄꯥꯕꯗ ꯍꯥꯏ ꯏꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯁꯪꯁꯥꯔꯁꯤꯗ ꯏꯃꯥ ꯍꯥꯏꯔꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ
ꯑꯩꯅ ꯄꯥꯕꯗ ꯁꯣꯟꯕꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅ ꯂꯃꯈꯥꯡꯗ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯦ꯫ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯃꯠꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯑꯩ ꯊꯝꯅꯤꯡꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯐꯝꯗ ꯂꯩꯔꯒꯦ꯫ ꯑꯩ ꯄꯥꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕ ꯅꯠꯇꯦ꯫ ꯋꯥꯡꯂꯦꯝꯕ ꯉꯛꯅ ꯁꯅꯥꯂꯩꯃꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯤꯡꯊꯦꯝꯁꯨ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯄ꯭ꯋꯥ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯔꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯉꯥꯏꯈꯣ, ꯏꯃꯥꯁꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯤ, ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ꯫ ꯏꯃꯥꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯃꯤꯇꯝꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯑꯩ ꯏꯇꯣꯝꯇꯅꯤ꯫ ꯏꯃꯥꯅ ꯄꯣꯛꯄ ꯑꯩ ꯈꯛꯇꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯠꯇꯦ ꯁꯅꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯁꯤ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ꯫ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯤꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯍꯥꯏꯒꯅꯨꯀꯣ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯤꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯍꯥꯏꯒꯅꯨꯀꯣ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯅ ꯑꯩꯅ ꯂꯥꯞꯅꯈꯤꯗ꯭ꯔꯥ ꯃꯤꯄꯥꯏꯔꯨꯕꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ? ꯁꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪ ꯊꯥꯖꯧ, ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯏ ꯁꯅꯥ꯫ ꯁꯅꯥꯂꯩꯃꯅ ꯋꯥꯡꯂꯦꯝꯕꯗ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯗꯣ ꯁꯅꯥꯂꯩꯃ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯆꯍꯤ 3 ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯃꯔꯣꯟ ꯊꯣꯛꯂꯛꯄ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯃꯇꯥꯡꯅꯤ꯫ ꯁꯅꯥꯂꯩꯃꯒꯤ ꯃꯃꯥ ꯂꯩꯍꯥꯎ ꯁꯅꯥꯂꯩꯃꯕꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯃ ꯃꯤꯇꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏ꯫ ꯑꯍꯥꯟꯕ ꯃꯆꯥꯕꯨ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯎꯅꯤꯡꯂꯝꯕ ꯃꯄꯨꯔꯣꯏꯕ ꯑꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯗꯦ꯫ ꯌꯨ ꯉꯥꯎꯔꯒ ꯑꯣꯠꯄꯗꯤ ꯊꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯒꯦ ꯈꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯑꯃꯠꯇꯁꯨ ꯁꯤꯖꯤꯟꯅꯗꯕ ꯃꯅꯤꯅ ꯂꯩꯍꯥꯎꯕꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯍꯦꯛ ꯎꯔꯤꯕ ꯈꯨꯗꯤꯡ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯤ꯫ ꯃꯅꯤꯗꯣ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯊꯦꯠꯂꯤꯕ ꯁꯒꯦꯡ ꯃꯤꯁꯦꯜ ꯑꯗꯣ ꯌꯦꯡꯂꯒ ꯃꯁꯝ ꯑꯗꯨ ꯍꯥꯜꯂꯤ꯫ ꯂꯩꯍꯥꯎ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ, ꯀꯗꯥꯏ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯤ꯫ ꯆꯥꯛ ꯆꯥꯔꯒ ꯆꯠꯄꯅ ꯐꯒꯗ꯭ꯔꯣ? ꯃꯅꯤ ꯂꯩꯍꯥꯎꯗ ꯄꯩꯔꯞ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯩ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯪꯅ ꯌꯥꯝ ꯄꯥꯅꯔꯛꯀꯅꯨ꯫ ꯃꯁꯤꯗ ꯅꯪꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯆꯥ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯏꯕꯥꯅꯤꯁꯦ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ? ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯥꯏꯅꯔꯤꯕꯗꯣ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯤꯕ ꯄꯤꯛꯂꯤꯕꯤ ꯁꯅꯥꯂꯩꯃꯅ ꯇꯥꯔꯤ ꯎꯔꯤ꯫ ꯃꯤꯔꯣꯜ ꯇꯥꯔꯛꯄ ꯃꯤꯅ ꯉꯥꯡꯅꯕꯗ ꯈꯔ ꯈꯔ ꯂꯧꯁꯤꯟꯕ ꯉꯝꯂꯛꯂꯕꯅꯤ꯫ ꯃꯤꯅ ꯋꯥ ꯍꯥꯏꯕꯗ ꯆꯥꯅꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯩꯔꯛꯂꯕꯅꯤ꯫ ꯆꯍꯤ 3 ꯃꯄꯨꯡ 4 ꯆꯪꯂꯛꯄ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟꯗꯨꯗꯩ ꯆꯦꯞꯊꯕꯣꯏ ꯀꯔꯤꯕꯣꯏ ꯌꯦꯡꯉꯤ꯫ ꯃꯅꯤꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯛ? ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯏꯆꯥ ꯅꯨꯄꯥ ꯄꯤꯕꯁꯨ ꯉꯝꯗꯕ ꯐꯧ ꯁꯠꯄꯤ ꯅꯪꯒꯨꯝꯕꯒꯤ ꯏꯐꯝꯗ ꯀꯔꯤꯒꯤ ꯍꯛ? ꯑꯩꯅ ꯑꯣꯏꯍꯟꯕ ꯇꯧꯅꯤꯡꯅ ꯇꯧꯕ ꯑꯃꯒꯨꯝꯅ ꯉꯥꯡꯕꯤꯔꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯂꯩꯔꯤꯕ ꯏꯆꯥꯁꯤꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯈꯜꯂꯨꯅꯤ? ꯀꯥꯟꯅꯕꯤ ꯍꯌꯦꯡ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯕꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯀꯗ꯭ꯔꯣ? ꯄꯜꯂꯛꯀꯅꯨ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ꯫ ꯁꯅꯥꯂꯩꯃ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯤꯁꯤ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯄꯥꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯀꯧꯖꯔꯦ, ꯄꯥꯕ꯫ ꯃꯅꯤ ꯃꯆꯥꯅ ꯌꯦꯡꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯍꯩ, ꯀꯅꯥꯏ ꯄꯥꯕꯅꯣ? ꯀꯧꯔꯛꯀꯅꯨ꯫ ꯅꯃꯥꯅ ꯆꯥꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯅꯨ꯫ ꯀꯥꯟꯅꯗꯕꯤꯁꯤꯡꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯁꯝꯆꯦꯠꯇꯨ ꯊꯦꯠꯆꯤꯜꯂꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕꯤ ꯁꯅꯥꯂꯩꯃ ꯃꯃꯥꯏ ꯃꯆꯥꯗꯨ ꯅꯣꯟꯊꯈꯤ꯫ ꯂꯩꯍꯥꯎꯅ ꯃꯆꯥꯗ ꯌꯦꯡꯊꯔꯛꯄꯗ ꯃꯈꯣꯡ ꯃꯌꯥꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯄꯤ ꯃꯔꯤꯛ ꯑꯃ ꯇꯨꯞ ꯇꯥꯔꯛꯄꯗꯨ ꯎꯏ꯫ ꯁꯠ ꯐꯝꯊꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗꯣ ꯅꯣꯡꯈꯠꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯤꯇꯅ ꯊꯨꯝꯍꯜꯂꯝꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯂꯩꯍꯥꯎ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯊꯨꯡꯕꯣꯏ ꯊꯨꯡꯗꯕꯣꯏ ꯀꯣꯟꯁꯤꯟꯗꯨꯅ ꯍꯦꯛ ꯀꯞꯆꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯤꯆꯤꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯃꯈꯣꯜ ꯂꯤꯊꯣꯛꯇ
ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯅ ꯀꯞꯆꯩ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯟꯗꯨꯅ ꯃꯆꯥꯅ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯖꯤꯜꯂꯛꯏ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯩꯍꯥꯎꯗꯣ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯣ ꯆꯥꯛ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯇꯣꯠꯄ ꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯛꯏ ꯍꯩ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯇꯥꯗꯕ꯭ꯔꯣ ꯁꯦ ꯍꯩ ꯂꯩꯍꯥꯎ ꯃꯥ ꯄꯥꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯀꯧꯔꯦ ꯍꯣꯏ ꯍꯣꯏ ꯏꯃꯥꯅꯦ ꯊꯣꯡ ꯍꯥꯡꯂꯨꯔꯒꯦꯀꯣ ꯅꯪ ꯉꯥꯛꯇꯪ ꯐꯝꯂꯝꯃꯣꯗ ꯑꯗꯨꯒꯅꯦ ꯑꯩ ꯏꯟꯕꯤꯔꯒꯦ ꯆꯥꯛꯇꯣ ꯂꯩꯍꯥꯎ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯉꯤ ꯃꯅꯤꯅ ꯍꯥꯏꯔꯤ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯅꯟꯅꯥꯗꯨꯕꯨ ꯇꯥꯗ꯭ꯔꯣ ꯍꯟꯗꯣꯛꯁꯦ ꯍꯥꯏꯔꯒ ꯏꯟꯈꯥꯏꯗꯨꯅ ꯆꯪꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯂꯤꯕꯗꯣ ꯃꯅꯤꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯂꯩꯍꯥꯎ ꯏꯉꯉꯩ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯄꯥ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯕꯣ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯒꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ ꯂꯩꯍꯥꯎꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟ ꯍꯪꯂꯛꯏ ꯃꯣꯏ ꯃꯄꯥ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯃꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕꯒꯤ ꯃꯑꯣꯡꯗ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯈꯨꯝꯂꯩ ꯅꯪꯅ ꯈꯜꯂꯤꯗꯣ ꯆꯨꯝꯃꯤ ꯅꯪꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯌꯨꯝꯁꯤꯗ ꯂꯨꯝ ꯂꯩꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯄꯥꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯊꯤꯡꯗꯦ ꯂꯩꯍꯥꯎ ꯃꯄꯨꯔꯣꯏꯕꯗ ꯍꯦꯟꯅ ꯉꯛꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯒ ꯃꯤꯠꯌꯦꯡꯗꯣ ꯅꯥꯊꯩꯔꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯉꯁꯤ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩ ꯑꯃ ꯂꯩꯔꯤ ꯅꯆꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗ꯭ꯔꯕꯣ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗ ꯑꯩ ꯑꯃ ꯂꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯈ꯭ꯔꯦꯅ ꯋꯥ ꯌꯥꯝꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯉꯁꯤ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯅꯣ ꯍꯥꯏꯕ ꯅꯪ ꯅꯁꯥꯅ ꯈꯪꯂꯝꯒꯅꯤ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯕꯤꯌꯨ ꯑꯩ ꯂꯣꯟꯅꯕꯤꯒꯤ ꯑꯍꯜ ꯅꯠꯇ꯭ꯔꯒ ꯇꯣꯝꯕꯤ ꯑꯣꯏꯅ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯔꯒ ꯂꯩꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯃꯣꯏ ꯃꯄꯥ ꯅꯨꯄꯤꯁꯤ ꯊꯤꯗꯣꯛꯄꯤꯔꯆꯣ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯌꯨ ꯁꯦ ꯍꯥꯏꯔꯒ ꯃꯅꯤꯒꯤ ꯃꯅꯥꯛ ꯆꯠꯁꯤꯟꯗꯨꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯕు ꯄꯥꯏꯒꯦ ꯇꯧꯏ ꯃꯅꯤ ꯃꯈꯨꯠ ꯆꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯦꯞꯄ ꯉꯝꯒꯅꯤ ꯈꯟꯒꯅꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯋꯥꯅꯤ ꯁꯨꯅ ꯉꯥꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯤ ꯅꯨꯄꯤꯗꯨꯅ ꯃꯔꯩ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯇꯥꯃꯅꯤꯌꯦ ꯆꯪꯉꯁꯤꯕ ꯇꯨꯝꯃꯨꯔꯁꯤ ꯀꯥꯟꯅꯗꯕ ꯃꯤꯒ ꯁꯨꯝ ꯃꯣꯠꯁꯤꯟꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯂꯥꯎꯕꯁꯤ ꯅꯪꯒꯤ ꯀꯥ ꯀꯔꯣꯝꯗ ꯂꯩꯒꯦ ꯂꯥꯎꯁꯤ ꯍꯥꯏꯔꯒ ꯃꯅꯤꯒꯤ ꯃꯈꯨꯠꯁꯤꯡ ꯃꯇꯧ ꯑꯗꯣ ꯂꯩꯍꯥꯎ ꯌꯦꯡꯕ ꯉꯝꯗꯦ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯀꯔꯤ ꯅꯇꯤꯛꯅꯣ ꯍꯥ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯅꯨꯄꯤꯗꯣ ꯀꯞꯁꯤꯟꯅꯗꯨꯅ ꯃꯅꯤꯗꯣ ꯁꯤꯟꯗꯨꯅ ꯍꯥꯏ ꯇꯥꯃꯅꯤ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯄꯣꯛꯄꯗ ꯏꯄꯥꯅ ꯐꯥꯎꯕ ꯈꯨꯄꯥꯛꯅ ꯆꯦꯟꯊꯔꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯤꯖꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯂꯥꯛꯑꯣ ꯃꯤꯂꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯆꯠꯀꯗꯕꯗꯤ ꯐꯋꯥꯝ ꯁꯥꯠꯄꯤ ꯀꯥꯟꯅꯗꯕꯤ ꯑꯁꯤꯕꯨꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯂꯩꯍꯥꯎꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯂꯩꯍꯥꯎ ꯃꯈꯥꯆꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯣꯏ ꯃꯄꯥ ꯃꯦꯂꯦ ꯑꯗꯨꯗꯤ ꯎꯁꯤꯠꯇꯅ ꯅꯣꯏ ꯃꯅꯤꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯒꯨꯝꯕꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯅꯪ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯃꯄꯥꯟ ꯇꯝꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗꯒꯤ ꯂꯥꯛꯇꯅ ꯏꯜꯂꯤ ꯁꯍꯨꯝ ꯅꯥꯏꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯤꯍꯨꯟ ꯊꯥꯎꯟ ꯁꯨꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯤ ꯄꯤꯛꯂꯤꯕꯤ ꯁꯅꯥꯂꯩꯃꯗꯨ ꯀꯞꯂꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯕꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯑꯉꯥꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯅꯤ ꯁꯅꯥꯂꯩꯃꯗ ꯌꯦꯡꯂꯤ ꯃꯁꯤ ꯂꯩꯔꯝꯃꯤꯅꯦꯍꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯁꯪꯒꯟ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯆꯥꯗꯨꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛ ꯑꯗꯨꯗ
ꯂꯥꯛꯇꯅ ꯂꯪꯕꯣꯏ ꯀꯔꯤꯕꯣꯏ ꯂꯪꯊꯣꯔꯛꯏ ꯁꯅꯥ ꯂꯩꯃ ꯂꯩꯃꯥꯏꯗꯨꯗ ꯁꯥꯄꯣꯛꯀꯅ ꯇꯨꯁꯤꯜꯂꯤ ꯍꯦꯟꯅ ꯀꯞꯄꯤ ꯂꯩꯍꯥꯎ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯐꯊꯕ ꯉꯝꯗ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯏꯃꯥꯒꯤ ꯁꯅꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯅ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯥ ꯑꯣꯏꯔꯦꯅꯦ ꯏꯆꯥꯁꯦ ꯀꯔꯝꯕ ꯃꯄꯥꯅꯣ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯆꯥꯛ ꯏꯟꯒꯦ ꯇꯧꯔꯝꯕ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎ ꯏꯆꯥꯕꯨ ꯄꯤꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯗ ꯑꯁꯨꯛ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯦ ꯏꯁꯣꯔ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯍꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯅꯋꯥꯏ ꯃꯃꯥꯅ ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯎꯒꯦ ꯐꯪꯗ꯭ꯔꯕ ꯄꯥꯞ ꯆꯦꯟ ꯃꯐꯝꯁꯤꯗ ꯏꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯊꯝꯅ ꯆꯠꯀꯅꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤ ꯇꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯁꯅꯥꯂꯩꯃꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯃꯕꯣꯛꯅ ꯉꯥꯏꯍꯥꯛꯇ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯍꯟꯗꯦ ꯂꯩꯍꯥꯎꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯩꯔꯥꯡꯅꯁꯨ ꯁꯅꯥꯂꯩꯃꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯂꯩꯍꯥꯎꯒꯤ ꯃꯅꯝꯃ ꯃꯕꯨꯡꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯁꯥꯒꯩꯒꯤ ꯃꯔꯤ ꯃꯇꯥꯅ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯂꯩꯍꯥꯎꯕꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯅꯕ ꯍꯥꯏ ꯃꯥ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯆꯥ ꯑꯄꯛꯄꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅꯕ ꯀꯌా ꯑꯃ ꯍꯥꯏ ꯅꯣꯡꯃꯁꯨ ꯂꯩꯍꯥꯎꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕꯅꯤ ꯃꯅꯦꯇꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯁꯅꯥꯂꯩꯃꯗꯤ ꯂꯥꯏꯙꯕꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯇꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗꯅꯤ ꯂꯩꯖꯔꯤꯕꯗꯣ ꯁꯅꯥꯂꯩꯃꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯁꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯁꯨ ꯄꯤꯛꯂꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯏ ꯑꯗꯨꯕꯨꯅꯦ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 15 ꯃꯄꯨꯡ ꯐꯥꯕꯗ ꯉꯥꯏꯔꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯌꯦꯠꯈꯤꯗꯅ ꯏꯆꯥꯅ ꯑꯄꯥꯝꯕꯅꯤ ꯈꯟꯗꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯅꯪꯒꯤ ꯆꯪꯖꯐꯝ ꯂꯧꯔꯨꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯈꯜꯂꯒꯅꯤꯅꯦ ꯄꯥꯒꯤ ꯂꯥꯡꯂꯦꯟ ꯃꯅꯦꯇꯣꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯦ ꯁꯂꯥꯏ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯐꯩ ꯃꯁꯛ ꯃꯁꯥꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯏ ꯏꯅꯦꯇꯣꯟꯅ ꯃꯥꯒꯤꯁꯨꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯄꯣꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯑꯉꯥꯡꯗꯨꯁꯨ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯐꯤꯔꯣꯜꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯥꯁꯨ ꯃꯆꯥ ꯄꯤꯛꯄꯗꯨꯒ ꯌꯥꯝ ꯋꯥꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯕ ꯅꯠꯇꯦ ꯃꯆꯥꯗꯣ ꯃꯇꯣꯝꯇꯅ ꯍꯣꯠꯅꯕꯗ ꯋꯥꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯃꯆꯥꯕꯨ ꯑꯄꯣꯛꯄ ꯃꯆꯥꯅꯤ ꯈꯟꯕ ꯉꯝꯕꯤ ꯂꯩꯔꯕꯗꯤ ꯍꯥꯏꯗꯅ ꯌꯥꯔꯛꯂꯤꯕꯅꯤ ꯏꯁꯨ ꯁꯅꯥꯒ ꯄꯨꯟꯅ ꯅꯪꯅ ꯑꯥꯗ ꯂꯩꯖꯕꯗ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯆꯪꯂꯨ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯅꯆꯥ ꯑꯁꯤꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯅꯨꯄꯥꯅꯤ ꯃꯄꯥꯜ ꯊꯣꯛꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯆꯦꯅꯤꯡ ꯈꯣꯠꯅꯤꯡ ꯂꯩꯕꯗ ꯅꯪ ꯑꯃ ꯏꯃꯨꯡꯗꯨꯗ ꯂꯩꯔꯕꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯂꯨꯝꯖꯩꯗꯅ ꯂꯩꯍꯥꯎ ꯃꯄꯤ ꯏꯔꯥꯆꯦꯅ ꯇꯞꯅ ꯍꯥꯏꯔꯤ ꯏꯅꯦꯇꯣꯟ ꯏꯆꯥꯁꯤꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥꯅ ꯐꯥꯎ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯤꯁꯛ ꯑꯃꯅ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯒꯗ꯭ꯔꯅꯦ ꯄꯣꯛꯄꯗꯒꯤ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇ꯭ꯔꯤꯕ ꯏꯆꯥꯁꯤ ꯃꯃꯥ ꯑꯩꯅ ꯃꯄꯥꯗꯒꯤ ꯐꯪꯒꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯇꯥꯗꯅ ꯏꯇꯣꯝꯇꯅ ꯌꯣꯛꯂꯒꯦ ꯈꯟꯕꯅꯤ ꯍꯦꯛ ꯇꯥꯏꯕꯪ ꯄꯥꯎꯔꯛꯄꯗꯒꯤ ꯏꯆꯥꯅ ꯄꯣꯛꯄ ꯎꯗ꯭ꯔꯤ ꯍꯥꯏꯕꯃꯛ ꯌꯥꯏ ꯁꯤꯗ ꯂꯩꯔꯕ ꯀꯥꯟꯅꯁꯤꯗ ꯏꯆꯥꯅ ꯄꯦꯟꯅ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯎꯖꯕ ꯐꯪꯂꯤꯕꯁꯤ ꯑꯩ ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯑꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯤꯌꯦ ꯀꯔꯤꯒꯤ ꯏꯁꯨꯒꯤ ꯃꯤꯅꯣꯛ ꯃꯥꯡꯒꯗꯒꯦꯅꯦ ꯂꯩꯍꯥꯎ ꯅꯪꯕꯣ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯨꯄꯥꯗꯣ ꯌꯨꯝꯁꯨꯅꯦ ꯅꯛꯅꯔꯤꯕ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯦ ꯃꯅꯝꯃꯅꯁꯨ ꯃꯥꯕꯨ ꯊꯦꯝꯂꯤ ꯀꯣꯟꯅ ꯊꯪꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯁꯨ ꯈꯜꯂꯒ ꯂꯩꯍꯥꯎ ꯑꯅꯧꯕ ꯈꯣꯟꯊꯥꯡ ꯑꯗꯨꯗ ꯊꯥꯡꯕ ꯇꯥꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄꯒꯤ ꯊꯧꯔꯝ ꯇꯧꯈ꯭ꯔꯦ ꯂꯩꯍꯥꯎ ꯑꯅꯤꯔꯛ ꯁꯨꯕ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯈ꯭ꯔꯦ ꯁꯅꯥꯂꯩꯃꯗꯤ ꯃꯇꯝ ꯈꯔ ꯃꯕꯨꯡ ꯃꯕꯣꯛꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯕꯨꯕꯣꯛꯅ ꯄꯨꯗꯨꯅ ꯁꯨꯃꯥꯡꯗ ꯍꯪꯆꯤꯠ ꯂꯥꯡꯂꯤ ꯁꯅꯥꯂꯩꯃꯅ ꯃꯆꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯦ ꯄꯨꯄꯨ ꯑꯩꯈꯣꯏ ꯃꯥꯗꯣ
Karam ganda laktoino. Isu sanagi imabo. Laklanida kuirare. Ngahan sida lai khurambagi mi mayam ama tawkhibado khangubra. Khangi kawo ka chabado. Aduga aidi simsu chai pupu. Oh, aduni. Adugi lai khurambadugine imado matam khara aada laikhiba. Lanida isugi manakta. Ningai ga tawbiba nati nahan lokhatpagi thoram aduda budi lai khurambani haina khanlibani do. Tanjanu da leihaugi manamadu tholaktuna haire. Sana chak lamdribur nangbo nene chak inbiragi lao. Itei janane ngai leihore chak janaba. To nene na chak inbiragi haire. Sana sathokluro. Hoi pupu nahong saduna pori badu thare. Mani duna oi. Mapuna masuda langna bagong nusina hai. Nene isu sanagi nga mayam pijo ko. Sangom su pijo hoi. Mani duna sukhumi. Hoi pupu. Hairagi irenjana sanalei mabu mana pamdana pusinkri. Makhazai adudasu nusina chupiri. Aduga mamai da tasiliba masamadusu haigatpi. Somdasu lehau apipa angangado poduna chakising luisin balangni. Loiraduna angangado manglomda puthoragduna nahongdu thokduna phamtharaga matambagda angangado thamlaga langnaduna sane. Nokpa hirine imagi ningthemse is noiba jase o imagi ningthem lo sibo angangado busu karibu khanbano khangde hek makhon thokna noi haima yama thingalagadorina sidi yaga horedana ichasidi nokpa hokrabanina angangadodi pangnoktonoi yam nokpa phatija lahosi baba halakpri ngosi haidana angangado pamkhatlaga hagotki tawbada salai khombado lephlaga leram lehau haipet khan aima laga laisu haibidaba ai chak thiram lagi chana bators piro da hanon do piro waram lani salai khomba mana pairakpa insang na piyaw ba khawdo makhara tapna thamlaga haire namana chana thawai tana nokle hirimbuda isungi hagi laga leithori adungai ko chakalai lakulausi phansiramda gyan dana phamko ai wa hagi lehaw wangang de tamna sasinna phami salai khomba su phamthai aduga wa haiba horakli yengu lehaw ai ge chabu nangli nabuk thoki na chagumna khanbadi ngamlaga nangi na chabudi ina karigi mitopuna khangani ichani puna ibani changdana miyoina ba semsiliao ichado lawrus ai muthajo aina mabu ichana te khalakpu mikopta ai gi punsi loi boisan ichabu lawrus ai nangi wari pumna makhang ai muthajo ba thamule haw lehaw mapi ira chena salai khombari ingle nongma nongthil namani lehaw na anganga pipado poraga salai khombara kari no pochai khara paiduna thongalomdagi changminare leramliba miyuisingna makhoi bu haraw na tawi sana leimado mamana anganga ma porakpaduda khambalira karino mangolo khokten aduda konduna lebli phananu si matawdo yengbada lehawna kaure sana nangbulawmi imagi nakta sana leima tumina lepedum manina changsilaktuna sana leimabu makhut samduna puri aduga hai apikpadu inama pamge kadai imau sanase amuktane lausanbiyose hairaga angangdo mana pami tanjadu da salai khombana haire sana baba bongilo horendine yum yodri phau pahabana pamla pudoin maramupi lao baba ginakta baba haiba wahaiduna pikliba angangduda chaina ma pibagumna thoi adubu karamna phongdokani khangbanati lehawna tawduna salai khombagi manakta sana leimabu thangjin boy kari boy tawduna pamhal lehawgi mamana hari yengoi sana nangi babani baba kawo mabubuk na mo hari goro sana baba goro wangang lakani sungtha thazaru dabani adubu mamai dunon thaduna machi machaduna hairi ai baba ko batalli baba di yam phattabani ai bu suma pande inthoine adugo thongsulon sinba imada su phui aina baba ko budusu aingonda cheibi masu baba di oiradi phattaba mi oirangani ai kije lehaw machari yengle ira thanglama mitlu ani duna
ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯃꯅꯝ ꯑꯗꯨꯁꯨ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯁꯅꯥ ꯂꯩꯃꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯧꯍꯩꯗꯦ ꯄꯥꯕꯅ ꯀꯩꯗꯧꯕꯩ ꯏꯆꯥꯗ ꯆꯩꯗꯣꯏꯅꯣ ꯏꯆꯥꯕꯨꯅ ꯂꯨꯅ ꯇꯧꯗꯣꯔꯤꯕꯅꯤ ꯍꯣꯔꯦꯟꯗꯩꯗꯤ ꯄꯥꯕꯒ ꯄꯨꯟꯅ ꯆꯠꯂꯗꯧꯅꯤ ꯅꯪꯒꯤ ꯅꯅꯥꯎꯅꯦ ꯅꯪꯅꯦ ꯏꯃꯥꯒ ꯄꯥꯕꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯗꯧꯅꯤ ꯁꯅꯥꯔꯩꯃꯕꯨ ꯑꯃꯅ ꯑꯃꯨꯛ ꯊꯦꯝ ꯑꯃꯅ ꯑꯃꯨꯛ ꯊꯦꯝ ꯀꯣꯟꯅꯊꯪꯗ ꯃꯕꯨꯛꯅꯤꯡ ꯄꯦꯜꯂꯛꯂꯕ꯭ꯔꯥ ꯅꯣꯛꯄ ꯍꯧꯔꯦ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯨꯅ ꯇꯧꯕꯤꯕꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯂꯩꯈ꯭ꯔꯦ ꯄꯨꯡꯖꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯍꯥꯎꯒꯤ ꯃꯕꯨꯡ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯁꯨꯔꯕꯗ ꯂꯩꯍꯥꯎ ꯍꯣꯏꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯃꯥ ꯈꯣꯏꯔꯝꯂꯝꯗꯨꯅ ꯆꯠꯅꯕ ꯊꯣꯛꯂꯛꯂꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯩꯍꯥꯎꯒꯤ ꯃꯕꯨꯡ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯏꯕꯥꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯐꯔꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯕꯥꯏ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯂꯩꯍꯥꯎꯅ ꯃꯆꯥ ꯅꯤꯡꯊꯦꯝꯕꯨ ꯃꯅꯝꯗ ꯄꯣꯠꯁꯤꯟꯈ꯭ꯔꯦ ꯁꯅꯥꯂꯩꯃꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯦ ꯕꯥꯕꯥ ꯏꯄꯝꯕꯤꯌꯨ ꯏꯃꯥꯁꯨ ꯅꯅꯥꯎ ꯄꯣꯛꯈ꯭ꯔꯦ ꯆꯠꯅꯕ ꯁꯂꯥꯏ ꯈꯣꯝꯕ ꯅꯣꯐꯦꯠ ꯇꯧꯅ ꯁꯅꯥꯂꯩꯃꯗ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯁꯞꯄꯝ ꯈꯜꯂꯤ ꯄꯨꯄꯨ ꯕꯣꯕꯣ ꯍꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯨꯗꯅ ꯄꯨꯄꯨ ꯕꯣꯕꯣ ꯅꯦꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯏꯇꯩ ꯆꯥꯗꯣ ꯂꯥꯛꯑꯗꯤ ꯑꯩ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯌꯨꯀꯣ ꯃꯌꯥꯝꯗ ꯅꯣꯛꯏ ꯃꯅꯦꯅ ꯈꯨꯝꯂꯩ ꯍꯣ ꯅꯇꯩ ꯆꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯆꯠꯍꯧꯔꯣꯀꯣ ꯃꯥꯜꯂꯤꯗꯤꯅꯦ ꯅꯪ ꯄꯨꯈ꯭ꯔꯦꯅ ꯑꯃꯨꯛ ꯇꯣꯏꯕ ꯊꯔꯣ ꯑꯣꯟꯗꯅ ꯎꯁꯥꯔ ꯃꯦꯔꯥ ꯁꯥꯔꯗꯧꯅꯤ ꯆꯣ ꯑꯁꯨꯝꯅ ꯍꯔꯥꯎ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯤꯕ ꯃꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯇꯝꯂꯝꯂꯤꯗꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯄꯣꯛ ꯑꯗꯨꯗꯁꯨ ꯃꯤꯅꯣꯛ ꯀꯪꯈ꯭ꯔꯦ ꯄꯤꯔꯥꯡ ꯃꯤꯠꯂꯨꯒꯤ ꯁꯅꯥꯂꯩꯃꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯇꯥꯔꯤꯕ ꯋꯥꯡꯂꯦꯝꯕꯅ ꯍꯥꯏ ꯄꯤꯁꯛ ꯄꯤꯛꯅ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯛꯂꯕ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ ꯁꯅꯥ ꯐꯔꯁꯤ ꯃꯇꯝꯁꯦ ꯌꯧꯔꯤ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯅꯕ ꯇꯧꯔꯨꯁꯤ ꯄꯣꯊꯥꯔꯒꯦ ꯑꯄꯣꯛꯄ ꯏꯄꯥꯅ ꯄꯤꯒꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯑꯩꯒꯤ ꯄꯣꯛꯇꯕ ꯏꯄꯥꯅ ꯏꯐꯝꯗ ꯄꯤꯈꯤꯕꯅꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯕꯨꯗꯤ ꯏꯀꯨꯞ ꯈꯨꯗꯤꯡ ꯁꯣꯟꯗꯨꯅꯇ ꯂꯩꯅꯤꯡꯂꯅꯤ ꯇꯥꯋꯥꯡꯂꯦꯝꯕ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯅꯔꯒ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯂꯩꯍꯥꯎꯒ ꯇꯧꯗꯨꯅ ꯀꯥ ꯑꯃꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯗꯨꯅ ꯑꯐ ꯐꯠꯇ ꯃꯆꯥ ꯃꯃꯧ ꯃꯌꯥꯒꯤ ꯋꯥꯁꯨ ꯇꯥꯅꯩ ꯁꯣꯝꯗꯅ ꯁꯅꯥꯂꯩꯃꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯃꯄꯥꯗ ꯉꯥꯊꯗꯨꯅ ꯐꯝꯁꯦ ꯅꯤꯡꯊꯦꯝ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯏꯆꯦ ꯅꯪ ꯄꯥꯕ ꯁꯦꯟꯅꯔꯤꯉꯩꯗ ꯅꯅꯦꯝꯄꯣꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯖꯅꯤꯀꯣ ꯐꯔꯕꯅꯤ ꯑꯩ ꯀꯥꯎꯔꯝꯃꯒ ꯃꯣꯏ ꯆꯠꯈ꯭ꯔꯗꯤ ꯄꯥꯕꯒ ꯁꯨꯝ ꯂꯩꯅꯕ ꯏꯁ ꯍꯜꯂꯛꯄꯤꯅꯤꯅꯦ ꯅꯪ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯒ ꯇꯧꯕꯤꯔꯅꯨ ꯏꯕꯦꯝꯃ ꯏꯖꯠ ꯑꯃꯗ ꯍꯤꯡꯖꯔꯤꯕꯅꯤ ꯃꯄꯥ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏꯔꯦ ꯏꯍꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯣꯏꯕꯣ ꯑꯁꯣꯝꯗ ꯐꯝꯂꯤꯕ ꯅꯅꯦ ꯍꯣꯏꯁꯤꯅ ꯇꯥꯔꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯗꯣꯏꯅꯤꯅꯦ ꯇꯣꯝꯕ ꯅꯪꯕꯣ ꯍꯣ ꯂꯥꯡꯗꯅꯕꯅꯦ ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ ꯅꯄꯥꯅ ꯆꯥ ꯂꯩꯖꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯏꯄꯥꯅꯁꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯊꯣꯛꯆꯈ꯭ꯔꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥꯗꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯁꯅꯥꯅ ꯍꯥꯏꯔꯦ ꯑꯗꯣ ꯄꯥꯕ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯦ ꯁꯤꯗꯁꯨ ꯇꯣꯏꯅ ꯂꯥꯛꯂꯔꯣꯏ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯛꯂꯀꯥꯟꯗꯗꯤ ꯑꯩ ꯑꯗꯨꯝ ꯀꯥꯎꯈꯤ ꯇꯥꯕꯅꯤꯅꯦ ꯅꯃꯧꯅ ꯍꯦꯟꯈ꯭ꯔꯅꯤ ꯈꯪꯉꯤ ꯍꯦꯔꯥ ꯏꯃꯧꯅ ꯅꯨꯡꯁꯤꯒꯦꯅ ꯅꯨꯡꯁꯤꯔꯕꯗ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗꯒꯤ ꯍꯦꯟꯕ ꯍꯧꯅꯗꯦꯅꯦ ꯏꯄꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯏꯆꯥꯕꯨ ꯐꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯔꯁꯨ ꯀꯥꯎꯕ ꯍꯧꯅꯕ꯭ꯔꯅꯦ ꯁꯅꯥ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯅꯦ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯑꯗꯣꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯣꯝꯗ ꯐꯝꯍꯧꯕ ꯅꯨꯄꯤ ꯀꯥꯡꯕꯨꯗꯣ ꯆꯠꯅꯕ ꯃꯔꯥꯡ ꯇꯧꯅꯔꯦ ꯂꯣꯏꯁꯤꯜꯂꯨꯔꯣꯏ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯍꯟꯅꯤ ꯈꯪꯗꯦ ꯍꯥꯏꯅꯤ ꯃꯄꯥ ꯑꯁꯤꯅ ꯇꯥꯛꯄꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅꯔꯗꯤ ꯀꯝꯗꯧꯅꯤ ꯌꯦꯡꯉꯣꯏ ꯅꯅꯦꯝ ꯅꯀꯨ ꯌꯥꯅꯕ ꯆꯠꯇꯧꯅꯤꯀꯣ ꯁꯅꯥ ꯍꯣꯏ ꯕꯥꯕꯥ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯤ ꯊꯣꯡꯅꯔꯛꯂꯤ ꯂꯩꯍꯥꯎꯅ ꯍꯥꯏꯔꯦ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯣ ꯉꯁꯥꯏ ꯂꯥꯛꯄꯗꯩ ꯃꯁꯛꯀ ꯎꯗ꯭ꯔꯤꯅꯦ ꯑꯩꯕꯣ ꯃꯄꯥ ꯂꯨꯝꯂꯤꯉꯩꯗꯅꯦ ꯃꯃꯥꯏꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯌꯥꯝꯗ ꯅꯣꯛꯏ ꯃꯅꯦꯝ ꯑꯣꯏꯔꯤꯕꯗꯨꯅ ꯍꯥꯏꯔꯤ
ꯑꯩꯒꯤ ꯏꯃꯧꯁꯤ ꯃꯃꯥꯕꯨꯗꯤ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤꯀꯣ ꯑꯥꯗꯁꯨ ꯉꯥꯏ ꯃꯄꯥꯗꯅꯤ ꯃꯥꯅ ꯁꯣꯟꯗꯣꯏꯁꯦ ꯈꯪꯗꯤ ꯏꯅꯝꯃ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨꯅꯤ ꯌꯨꯝꯗꯒꯅꯦ ꯃꯄꯥ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯁꯥꯒ ꯆꯥꯕꯤꯕ ꯅꯠꯇꯦ ꯃꯄꯥꯗꯅꯤ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯁꯤ ꯅꯤꯡꯊꯦꯝꯅ ꯀꯥꯔꯟ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯔꯤ ꯃꯆꯦꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯣꯏꯕꯦꯝꯃ ꯅꯌꯨꯝ ꯄꯥꯜꯂꯒ ꯄꯥꯕ ꯇꯧ ꯂꯩꯔꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯂꯩꯔꯤꯕ ꯅꯀꯨꯕꯣꯛꯇꯨꯗꯁꯨ ꯅꯪꯒꯤ ꯄꯥꯕꯗꯨꯃꯛꯅꯤ ꯈꯜꯂꯨ ꯃꯅꯦ ꯃꯀꯨ ꯌꯥꯅꯕ ꯆꯠꯂꯨꯀꯣ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯍꯦꯛ ꯅꯣꯛꯂꯦ ꯁꯅꯥꯂꯩꯃꯅ ꯍꯥꯏꯔꯤ ꯌꯥꯔꯦ ꯍꯩ ꯄꯥ ꯅꯪꯁꯨ ꯍꯌꯦꯡ ꯅꯇꯨ ꯊꯤꯔꯒ ꯄꯥꯕꯒꯁꯦ ꯂꯨꯅ ꯇꯧꯗ꯭ꯔꯕ ꯑꯩꯅ ꯅꯪꯁꯨ ꯌꯥꯎꯅ ꯍꯤꯡꯅꯅꯦ ꯐꯨꯝꯃꯦ ꯈꯪꯕ ꯃꯃꯥ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤ ꯏꯃꯥꯕꯨꯗꯤ ꯊꯤꯅ ꯇꯧꯔꯁꯨ ꯌꯥꯔꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯃꯥꯗꯤ ꯅꯨꯄꯤꯅꯤ ꯃꯁꯝꯗ ꯍꯦꯛꯇ ꯐꯣꯏꯌꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥꯂꯩꯃꯅ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯋꯥꯡꯂꯦꯝꯕꯅ ꯍꯥꯏꯔꯤ ꯊꯥ ꯐꯥꯕꯩ ꯆꯠꯂꯨꯕꯗꯨꯗ ꯄꯥꯕꯗꯨꯕꯨ ꯅꯪ ꯀꯥꯎꯊꯣꯛꯑꯝꯕ꯭ꯔꯣ ꯀꯅꯥꯅꯣꯒ ꯍꯪꯂꯛꯇꯕ꯭ꯔꯕ ꯁꯅꯥꯂꯩꯃ ꯅꯣꯛꯏ ꯋꯥꯡꯂꯦꯝꯕꯒꯤ ꯋꯥꯗꯨꯗ ꯀꯥꯔꯟ ꯈꯤꯠ ꯇꯥꯕꯤꯔꯅꯨ ꯀꯩꯗꯧꯔꯒꯦ ꯇꯨꯝꯃꯣ ꯈꯤꯠ ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯇꯨꯝꯃꯣ ꯍꯥꯏꯅꯣ ꯈꯤꯠ ꯑꯆꯥ ꯀꯌꯥ ꯉꯥꯎꯁꯤꯟꯅꯩꯅꯣ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯤꯁꯤꯕꯨ ꯑꯆꯥ ꯃꯅꯥ ꯑꯁꯤ ꯀꯌꯥꯝ ꯀꯜꯂꯤꯅꯣꯅꯦ ꯇꯨꯝꯕꯁꯤ ꯂꯥꯎꯍꯁꯤ ꯀꯅꯥꯗ ꯃꯥꯜꯂꯖꯥꯠꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯅꯦꯕ ꯍꯥꯏꯔꯒ ꯐꯃꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ ꯋꯥꯡꯂꯦꯝꯕꯗꯣ ꯁꯅꯥꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯅꯣꯏ ꯁꯅꯥꯂꯩꯃꯁꯨ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯗꯔꯗꯨꯅ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯄꯣꯛꯂꯛꯄꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯅꯣꯛꯄ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕꯤ ꯁꯅꯥꯂꯩꯃꯗꯣ ꯉꯁꯤꯗꯤ ꯄꯤꯔꯥꯡ ꯀꯪꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕꯇ ꯁꯔꯨꯛ ꯑꯣꯏꯔꯔꯤ ꯉꯁꯤꯗꯤ ꯂꯩꯕꯖꯥꯠꯅꯤ ꯏꯁꯣꯔ ꯃꯍꯥꯛꯁꯤꯁꯨ